Sekmai lan thoktu na chatluraba maitai masa ani security na rescue tawraba matung imung manunggi miyoi singda sinaraklakani haina social media singda thaganarakle kadai phawba chumba pauno khangnaba makha taba official ba pawngai minase Surshanpur da curfew toukhre Surshanpur da mar kuki amasung zomi singi marakta sauno unkhatnaba thoraktuna misimina mayoknari vasika mari lenana Surshanpur district administration district adu thamlakhiba matam kaktaba curfew thamlakhiba adu law and order ki phibam phagalakpaga mari lenana ayuk pung 3 makhai dagi numidangwanam pung 9 makhai phawba komthokre adu moinamak kangbai samu lamlal amasung saikol subdivision area gi oina de curfew komthokpagi wafam leite official gi maikai dagi phongdokibada matung tarakpada curfew komthokpagi phibam ase district adu da hojik lairiba law and order gi phibam adu district administration gi assessment matungina lepkani haide maragasida Surshanpur DC gi maikai dagi mari lenabu authority na verify tawdaba aranba information singda thajabiga no haina appeal tawkhre district asida ngasi gi oina curfew pung khara komthokrabasu internet gi athing badi adumak ahongba leitre haide voter ID da Aadhaar card link tawduna yamna kumna verification tawnaba hanagi sem birena taksilagle kumja 2019 da phongkhiba Manipur electoral verification program gi matungina sasinaba voter lising humfuga taret chanipan ni phumari thokiba sidagi voter ID da Aadhaar card link tawduna yamna kupna verification tawnaba hanagi chief minister amuhanna chief minister oirakani haina thajanariba nongthombam birena taksilakle panba yabadi Manipur gi district ama khakta dagi sasinaba voter lising kungani pansatur ko kunthra ga taruk thengna khiba sina takpadi electoral roll da sauna asoiba leire haina uthoklabane hanagi chief minister N birena election commission gi electoral photo identity card EPK Aadhaar card ka link tawnabagi khongthang asi taramna OA masdagi asengba asumba semtok pengamduna sasinaba amadi oidaba kayadagi ngakthokpa ngamlagane adum oinama Aadhaar pairiba sing asisu sasinaba yauribara haibadu ningthina kupna thidokpa amadi sangani hojik matam kharada Aadhaar card ase ain kaina voter list da maming hapsinnaba sijinaba thengnakhre electoral integrity ngaknabagidamak Aadhaar card amadi voter ID link tahonba ase mathau yamna tai haina phongdokhe Congress ki mapangal kankhat hannaba reorganization program haudoklagane Supreme Court ki judge taruk ki Manipur khongsa taramna oi haina mega chandrna phongdokhe 2025 sahi ase AICC gi lusingba singna year of organization creation program haina lauktokibaga loinana Manipur Pradesh Congress Committee na state pumbada block level district level frontal cell amadi MPCC level da Congress ki mapangal kankhatnaba mathang sahi 2026 ke January 13 phawba reorganization tawba hauragani haina MPCC ki president MLA K Mega Chandrana Congress babandanga si phongdokiba pawgi mifam amada pawmi singda phongdokre mahana makha taraduna hai hiramasiga mari lenana Congress ki president Malik Arjun Kharge opposition leader Rahul Gandhi amasung Congress ki general secretary KC Benugopal gi mijeng makhada ngarang Indira Bhavan New Delhi Congress headquarter da general secretary amasung state in charge singi oiba meeting ama pangthokre meeting adu da Congress party amadi masigi organization singi mapanga kankhatnabagi matangda khana naina khia haire amar of the Supreme Court of India gi Justice Taruk Justice Bhuban R Bagai Justice Suyakan Justice Bikram Nath Justice MN Sandres Justice KB Bishwanath amasung Justice N Koteshwarna Sabatim Bamana relief camp ta leiriba IDP singi phibam yengsenbaga loinana legal amasung humanitarian gi thabak hengatnabagidamak Manipur da laktuna yengsilagani hairiba sida MPCC na taramna oi haina mahana phongdokkibaga loinana Supreme Court ki judge singi temasina Manipur gi irang ase loisinaba legal gi oiba tawba yaba thabak paikhat pinaba haikibaga loinana relief camp singda leiriba IDP singbu makoi gi mayum singda hanjanba yanaba so hana haning haina mahana pawmi singda phongdokhe oja ke awatpa leiringai oja taruk transfer tawkhibagi mayokta mahairoi singna lambi thingduna khongjang sangsenkhre DM College of Teachers Education gi oja watuna leiringai tanja sida khanghaudana higher and technical department gi commissioner na lilong haureibi college nauna hangliba ITP college da DM College of Teachers Education gi oja taruk transfer satnaba notice tholakpa adubu college asigi mahairoi singna akanamong da yaningda phongdokpaga loinana transfer order asigi mayokta mahairoi singna college asigi lambi thing khongjang sangsin pa hokre oja transfer tawba yaro hanu sangsin kiba khongjang aduda saruk yakiba DM College of Teachers Education ge sports secretary takhelambam prem na hai kibada DMCT gi hanadagi oja masing watuna leiringai college asigi oja taruk transfer tawnaba order tholakpa si mahiroi singi oiba yamna laibak thibane college asida MAd course ki oja taruk leirambagi manungda oja ahum lokthokibage oja ahum watpagi khudongcha daba mayok naringai tanja sida nauna amu oja taruk transfer tawnaba order thoksilakpa
haibasi college asida B.Ed amasung M.Ed tamliba mahiroising asigi career da amangba kaya lakani maram aduna government thogliba transfer order asi khudakta handokpiyo karigumba handokta tarabadi mahiroising na makhatana akanba khongjang kaya changsilagani haina phongdorokle asigi khongjang adu transfer order revoke tawbiu oza transfer tawba yaning de haiba play card sing sizina ki haide thiba khangdana leirakhiba Rahul Thangjam tek takaitana phangle kaisampat leimajam laikai dagi luwang them muke sahi kun apokpa Yanindro Das hojik phawba langla langjan khangdana leiringai serak asida ngarang ayuk pung taruk rom taba matamda masagi mayumdagi thokibadagi thiba khangdana leirakhiba Khurai Thangjam laikai dagi Rahul Thangjam sahi taraga manga apokpa Thangjam Suras tek takaitana ngasi phangle haidi imung manungki miyoi singna pause asida phongdorokpada Thangjam Rahul na chatkhiba mafam video footage dagi mathang yengduna khongol lirakpa matamda ngasi noktil pung mari rom taba matamda kaisampat junction dagi phangbang angkhibani haidi Manipur da oral cancer nabagi chang hengalakle sayol amada ahumlak oral cancer gi operation tawbagi phibam lakle Manipur da oral cancer nabagi chang hengalakle sayol amagi manungda ahumlak tagi tadana oral cancer ga mari lenana operation tawbagi phibam da lakle miyamna hidak manage pothok sijinaba lepi haina RIMS ki medical superintendent professor N Sanjib na phongdorakle Indian Dental Association Manipur State Branch amasung Dental College RIMS ani na sinduna pangthokpu World Oral Health Day ga mari lenana mahakna wafam asi phongdokhibane mathang thagi April 20 phawba thabum amachupna chathagadaba World Oral Health Day hawdokpagi thorom ga mari lenana RIMS ki Jubilee Hall dagi cycle rally ama lamthakhi A Happy Mouth is a Happy Health haibu wakalod da pangthokpu thorom hawdokpa duda saruk yakeba RIMS ki Medical Superintendent Professor Sanjib na makha taraduna hai Manipur yauna awang nopok lamdamda hidak mana sizinabagi sang yamna wangle lengak na kanglon kaya yatuna athingba thamlabasu hidak mana sizinabagi sang adumak wangle masi afaba khudam amadinate matam chana treatment tahoba check-up sang naina satpa amadi oral health gi matangda piba awareness sing saruk yabinaba appeal tawkhi singnarakliba singa si maithiba pige hairabadi ekhoi amata oibagi wakalon changi haina RK Sanayamana phongdokhre Athauba Naurem Rajkumar Maitei Athauba Ningomam Ibom Samaitei amadi Athauba Haubam Ibom Samaitei gi ningseng khobam maikhum hangdoktuna miyamna hailei katuna ikai khumnaba utkre Manipur imalaiba asibu maset kaya thokna thugaina ba tem singnarakpa ase handakki thong asina khwaidagi achauba tem singnaba amani haina UNLF ki hanagi chairman RK Sanayamana phongdokhre wafam asi 2023 gi July 2 da Kumbi AC gi manungsanna leiriba Borayangbi Gram Panchayat ki Khujuman Tabi Chingthakta khungaktuna leiringai khulai Tiksana paiba kuki militant singna maikai kaya dagi landarakpadagi nongmaina panduna laikhidraba Khujuman Tabi Chingyamaning Likai dagi Athauba Naurem Rajkumar Maitei Athauba Ningomam Ibom Samaitei amadi Athauba Haubam Ibom Samaitei gi Khujuman Tabi lampakta saba loiraba Athauba ahumgi ningsing yumbi ngasi maikhum hangdokuna lamdam adugi miyamda khusinabagi thoram ama Khujuman Tabi da pangthokpada saruk yaraduna phongdokhibane Peace Committee Kanglepang Manipur Special 50 na mapung oina thodang loduna ningsing yumbi asi sakhibane ngasigi maikhum dokpagi thoram aduda UNLF ki hanagi chairman RK Sanayama Peace Committee Kanglepang Manipur ki President Rajesh Maitei Isam ki hanagi President N Rajendro Borayangbi Gram Panchayat ki Administration Committee ki Chairman Thiam Romesh tongan ba mafam kaya dagi lakpa ima sing amadi lamdam adongi yamna athauba singi ningsing yumbida laisu katuna athauba singi mafamda ikai khumnaba utke thoram aduga mari leinana RK Sanayama makhatana phongdokhibada sanglaba Manipur gi puwari asida handak Manipur bu maset kya thokna thugaina temsing narakpa se handak kesina khwaidagi sauna temsing narakpa amani asigumba lebak thugaina ba amadi ampakta laminari ba kalo purup singbu amaga maset tana thugaina ba honarakpa se yamna asabu wahan thok leiba thorang amani haibase lamdam masigi miyam pumna magna mamutana khangmina ba yamna mathau tai Manipur leba asi semkibagi phiba madu maset kya thokna thugairaga leba asi maset kya thokna yenagi haibagi thoram amani haibase lamdam masida laminari ba miyam pumna magna yamna mamutana khangmina ba mathau tai asigumba sing naragli ase maithiba pige hairabadi ekhoi amata oibagi wakalon changi haina suphongdokhi pot ki mamal yoning bada yonba gari gi bara loning bada loba haina pawnil kholgi editorial da thamlakle India gi apikpa amadi mising yamdaba state singi manungda ama oiriba Manipur asida sanariba sanalon sadase atai state singdagi tongan ba haibado oiri state asi yamna nongmada changai phadana sijinariba potsagi mamal amadi passenger puba gari singda chatok chasin tawriba miyoi singdagi lawriba bara lengakna lepa ngamdaba phibamda leiri state asida puthok
ꯆꯥꯅꯕ ꯄꯣꯠꯊꯣꯛꯁꯤꯡ ꯆꯥꯅ ꯊꯛꯅꯕꯒꯤ ꯍꯧꯔꯒ ꯅꯣꯡꯃꯗ ꯆꯪꯕ ꯇꯉꯥꯏ ꯐꯗꯕ ꯄꯣꯠꯆꯩ ꯃꯄꯥꯜꯗꯒꯤ ꯑꯣꯏꯔꯤ ꯑꯃꯔꯣꯝꯗꯁꯨ ꯁ꯭ꯇꯦꯠꯀꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯑꯁꯤꯁꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯈꯛꯇꯗ ꯃꯔꯨꯑꯣꯏꯅ ꯇꯧꯔꯤ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤ ꯑꯅꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯏꯀꯣꯅꯣꯃꯤक ꯕ꯭ꯂꯣꯀꯦꯠ ꯇꯧꯏ ꯏꯀꯣꯅꯣꯃꯤक ꯕ꯭ꯂꯣꯀꯦꯠ ꯇꯧꯕꯈꯛ ꯅꯠꯇꯅ आयना यादव खुलाई पाइब ग्रुप कयाना पोचै पुब गारी सिंदुगी मखल कयागी टैक्स लौरी असिगुम्बा खुदोंचादब कया पोट पुसिलकुदा थेंगनबगा लोइनना अहेनबा सेनफम चादिंग तौबना पोचैगी ममलसु हेंगत हल्ले लोइनना मसिगी खुदोंचाब लौरगा दुकान फंबा सिंगनसु योनबा मतमदा लौनिंगबा ममलदा लौई ममल तांगना योलकपदसु मरम चाइ चादे हाइबा येंगसिन थिजिनबिनबा लैतबगुम योनिंगबा ममलदा योले मदुना स्टेट असुगी मियामदा अवाबसि मायोकनै पोटकी ममल तांगी हाइबगे वकसु मियामना तौनदे वकतफमसु लैतबगुम तौदुना लैरे हिंगबदा तंगाई फदना संगबा चाना थंगनबा पोचैदा नतना अककनबा गारी मसिंग लैतना चेलिबा गारी सिंगना थावगी ममलसु लैंगाकी अककनबा ममल लैरबसु अककनबा ममलदा योलिबा पेट्रोल पंपसु चांग नाइना हांगफम थोकपा मतमदसु हांगदबा थेंगनरि माना हांगनिंगबा मतमदा हांगी पंपसिंगदा पीरिबा थावसिंग पंपसिंग अदुदगी मियामदा पीब्रा पीदबरा हाइबसु येंगसिनबिनबा लैतबगुम तौरी अदुगा पंपना थाव लैत्रे हाइदुना थोंग लोलबसु लंबी मताइदा नत्रगा दुकान कयादा थाव मरांग काइना मतम चुपदा योली अदुगा थावगी फिबम येंगलगा पैसेंजर पुबा मखल खुदिमकी गारी सिंगना पैसेंजर सिंगदगी बरा लौनिंगबा चांगदा हेक्तमक लौई अदुगा हेंगतनिंगबा बरागी चांग अदु थाव अमुक मरांग काइना फंगलबदसु ताथरकपदि लैते असिगुम्बा तौनिंगबता तौबासि यादनबा लैंगाक पुनिंग संगबगी तंगाई फदबा लै हाइना पाउनेकोगी इडिटोरियल थमलकले।